Online Manipur YouTube channel asbing bir mayam pumnong pu muka na taram noksari han badam na maru ipa pawa mabda tamjage Israel gilanda kuki masasani gataruk lanmi oina saruk yari report India dagi kuki purup ki miyoi lising mangarom Israel da hankre hangsing Israel amasung Palestine gi mathakta hojik akan ba lan soknariba asida Manipuri amadi Mizoram dagi satuna Israel da laikiba kuki masasani gataruk lanmi oina saruk yari haina The Times of India da phongbo report amana hairi report asina makhata na hai sahi kaya gi mamang dagi hauna India da lairiba kuki purup ki miyoi sing asi Israel da satuna laibak aduda khul da laida aduna laibata natana Israel Defense Force IDF Tayauduna lanmi oina thabuk tawduna lairibani handak Israel da Hamas na landarakpadagi thogliba lan asida Israel gi miyoi kaya maram sikiba amadi fajin kiba asina maram oiraga reserve oina laiba aduga lanmi lakh 3.6 kaukhatuna lan yawhan kiba asida Manipuri amasung Mizoram dagi kuki masasani ga taruk yawkhibani hawjik phawbada Israel da India dagi satkiba kuki purup ki miyoi lising manga henna kunda laita duna lairi hairi report asina makhata na hai Israel da lairiba Jew sing asigi tongan ba purup singi manungda purup amma mangkre haina thajanari hairiba mangkiba purup adu India gi awang nongpok lamdam singda khundariba kuki purup asini haina masana thajanari masina maram oiraga Israel na su purup asigi miyoi sing makhoi gi leibakta halaktuna nawna amuk khunda laita bagi ayaba piri hairiba purup sing asigi miyoi sing asi Israel gi Gaza amasung West Bank da lonaba Irang kan mungfam sing da khunda laita duna lairi loinana miyoi ayambadi Gaza ga thangnana leiba Deret haina khangnaba town asida leirim handaki lan asina kuki purup ki miyoi amata sikiba leite adubu yum amadi mai chaki kuki sing asibu Israel na mai menas haina khangnai purup asi Israel da halaktuna khunda laita nabagi thausil asi par sabai Israel kobo NGO amana sinbani hairi NGO sina phongdoropagi matung inna nai menos sing asi Israel gi mangkraba tribe purup amani makhoi sing asi century taraga taret ki mamangda Israel amperna loi thaki badagi Central Asia amasung is Asia gi saruk sing da khunda laita duna lerakibani madugi matung da Burma amadi Bangladesh ka lonaba India gi awang nongpok lamdam sing asida mamai thangda khunda kibani hairing India gi nai menas council gi chairman Lalan Hangsing na Times of India da phongdoropagi matung inna Israel da hojik phawda khundariba kuki purup ke miyoi lising mangarom asina lising marina Manipur dagini loinana lising amana Mizoram dagini makhoi sing asi hawkiba sahi kuntra rungi mamang dagi tapna Israel da hanba ukibani Manipur da hojik thokliba irang asina maram oiraga state asida lehoriba kuki purup ke miyoi kaya marom awaba mayuknari mahana makhata na hai sahi kuntra rungi mamang dagi Israel da khunda duna lairiba kuki sing asidagi miyoi kaya marom Israel Defense Force da regular army oina yauduna lakibani adu handak Israel amasung Palestine gi marakta lan asi tholakpadagi reserve oina leiba lan missing kaukat kipaga nai menas haina khangnaba kuki purup ki miyoi sani ga taruk asi su yaukibani hariba nupa masasani ga taruk asigi lisu numit khani gi mamangda mangonda tharakhiba laikre tubu Manipur dadi kuki sing asi kham thengna awaba mayoknari mahak masa amadi mahaki imung manungda Manipuri thadokutuna hojik Delhi da lanjena duna lairi haukiba numit khani gi mamangda Israel sabai kobo NGO aduna thagalakpa Facebook post amadadi nai menas haibadi kuki purup ki miyoi chamaga marfugo nipan Israel gi damakta lan thengnaba sem saduna laire haina phongdorakibani adubu NGO asina thagalakliba list asiga hangsingna paliba kuki gi miyoi chai ga taru asiga hanjinnaba yaubra haibadudi agency asina hojik pawugi oina khangba ngamdre adum oina Israel gi lan asida saruk yariba kuki sing asigi yaifanabagi damakta aizol da prayer meeting pangthokiba laikhirbani lanfam asida thawna phana lan thengnariba kuki sing asigi damakta ikoina sauthokchaba phawi hairasu hangsingna makhata na phongdoki aduga mathangi update asina nongmai kapsil lambada nupi ama yauna misam ahum sokle ngasi numidang pung taraga mathoirom tarakpada Sega Road khoirakpam laikai gi mafam da gari masa amasung asoba lakhiba miyoi tara rongi maraktagi kharna nongmai round khara kapada laikai asidagi RK Medha sahi yankai mapuroiba RK Menaw nongmai them tondom sahi kuntrabaga manga apokpa laikhidraba M Mani amasung Fijam Triloksan sahi kuntrom do apokpa PS tamai nongmai maruna panduna sokpadagi laikanakre thodo thofum dagi phongdorokpa na ngasi numidang pung taraga makhai adwaida miyoi sing asi laklaga laikai asida leiba khaidem Bobo kauba miyoi ama thirakibaga loinana mahak puthok
naba hairakkibani adubu kari maramgino kanano haibana singba hanglubadagi leikaigi miyamga muknarakpadagi sakhangdabsing aduna hana blank fire tawraba matungda mafam aduda punkiba leikaigi miyosing tamna nomai kapsilambagi misam asi sokibani haidi thawdo asi karamba miyosingna thokalambano haiba khangba ngamkhide aduga mathangi update asina mayum mai thadok pikraba khulngakpa hanama leikidre yamna wana mamal yamba utikna naunu yum sajaduna sangaba kuidriba masagi mayum me homdagi kuki militant na satharege batam tiraba lan manungda mai thadok pikibadagi leifam leitabadagi mathakta makata na mitaigi yum sing mai tharakpa thingnabuda makta khulngakpa singi marakta yauduna lakraba sum mayum mai thakibadagi thamoi songna nuaitabadagi wakal laina oirakiba lamanga si rimsta leikidre me adugi maming oihengbam inausa sahi yankai gi turuk apokpa leikidraba w samu kawi sugnu ac gi manung chanba napatagi ni mahaki yum adu kuki militant sing na mai thadoki batana tana makoina langoi chansinduna leikidabadagi yum pham pawu u phangdana leirakibani mahaka loina bi amasung macha sing na sugnu awang lekai da hangliba relief camp da lanjena duna leiribani mahaki mayum mai thadoki badagi wakal lena horakpana masagi yum adu amuktang oirabasu sangduna yengjage haina toina hairamki adubu mahaki aningba thungkidabadagi anaba henjilaktuna thasigi taraga mathoida rimsta pukalaktuna laikana ribani adubu ngasi numidang pung ma taret ka minute taraga doirom tarakpada kanbang amhoduna leikidre hairi mahaki loina bi masanupi ani amasung masanupa amale hori leikidraba masasingna makoigi apokpana hinglingaida mai thadokrabasu yumpham phabo uba phangkidrabasu makoidi masagi yumpham da changsinduna amuk hanna leiba phanghanbiu haina phangdoraki aduga mathangi update asna hemanjit amasung linthoi ngambi hatpada chenaba mioi fare haira haksang sing kadigi puthokpa ngamdrebano p Saratchandra sahiji July taruk mafam khangtana lakiba mahiroi ani pizam hemanjit amasung linthoi ngambi hijam ge sibak sang photo sing numit khani gi mamang da viral oirakraba matung CBI na mihat aduda cnabani haiba mi taruk phare haina phongdoki ba sigi damakta thagatpa phongdo I adubu mihat aduda cnaba mi sing phaba ngamlaga mahiroi ani gi haksang asi phaba puthokpa karigi ngamdribano haina EK Higher Secondary School gi secretary p Saratchandra na phongdrokli sangakpamda leiba EK Higher Secondary School da pangthokiba pawgi mifam amada wangang laduna p Saratchandra na hai malemgi mapawngin kanba leibak singgi manungda amasu oiriba India na pikraba Manipur thokpa thodok asigi matangda maru oina mahiroi anibu minungsi yaudana mihathina kukilal hobasing hatkre haiba khanglaba sung asi pawa si baksang puthokpa ngamdaba asi leibak thibani mahiroi ani hatkebagi thodok adu miobagi wakhalon chendaba kangbuna sathakadaba yamna tamthiba thawong amani mihar asigi matangda lengak na sumbu wel athubu matamda puthokadabani India gi intelligence asima pangan yamna kali adu bulamdam asigi sahi nauriba mahiroi ani hatkebagi matangda lokhotpam thokpa action amata lokhatana leiriba asi kari maram gino haibam miyam gi mek sengna khanghan gadabani hairi maknamakatana hai kari gumba leikidraba mahiroi ani gi haksang phangba tarbasu madu munne yengsenba mathau tai buthorukliba haksang adu asengba hemanjit amasung lenthoi ngambi gi haksang la haibadu DNA test tawgadabani masina tana lenthoi ngambi nupi oibigi ikai khumnaba kayara hanna manghalaba matungda hatkibano haina ngangnariba asigi matangda asumba khangdoknabasu hotnagadabani India laingakna masigi matangda asumba wel puthokpa ngamdrabadi malemgi leibak singi mamangda soidana ikaiba nangani maram aduna leikidraba mahiroi ani gi asiba haksang atoba matamda buthokpiduna awaba tahuraba imung manunggi miyoi singda kusinnabiyo loinana leikidraba mahiroi ani gi tinnaramba loinaramba kayagi awaba kukhanbiyo haina mahangna makatana phongdoki video sing bibagi damakta mayam pumna po makana tagachari ana website ki damakta online Manipur YouTube channel na sabasung sibiduna subscribe to